अहनबदा मरुइबा पाव मिनिस्ट्री ऑफ होम अफेयर्स न कौरकपदगी एमएलए मिनिस्टर सिंह दिल्ली दा थुंगनख्रे मैतै कुकी अमसुंग नगा लेजिस्लेटर खरा MICA ना ngasi दिल्ली दा वाही सानहनगदौरी सेल खाइबगा मरी लेनबा केस दा फारबा सिंह NSA पानगदौरी KCP नोंद्रेन खोंबगी कदर तरेट फारे हाइना SP इम्फाल वेस्ट ना फोंदोख्रे सही तराहुमदोगी नुपा मचा अमा तुरेलदा लुपख्रे हाइरे बाबिनादा मेंटल हेल्थ चेकअप फांगथोख्रे जम्मू एंड कश्मीर दा सही मंगा सुबना थमलखिबा प्रेसिडेंट रूल लौथोख्रे कांग्रेस का सतमिनबा ओमर अब्दुल्ला ना लुसिंग बलेंगा लिंगलगनी पुलिस ने यूथ ऑफ मणिपुर गिनी हाइदुना फाजिनखिबा मेंबर मरी थादोकननबा डिमांडा प्रोटेक्ट तौख्रे खुरखोल PHC दा फुबदगी सिबा मियोय अमगी हक्सांग थमजिलमले मणिपुर दगी हौखिबी श्रीली रोइबु थाईलैंड की इंडियन एम्बेसी नॉर्थ ईस्ट इंडिया की मिहुत ओइना अमुकसु खनख्रे ऑल मणिपुर इलेक्टेड PRIs of 2017 ना MP बिमल दा मेमोरेंडम अमा पिसिनख्रे अमदी हाई कोर्ट ऑफ मणिपुर दा मेडिएशन सेंटर अमा हांगना बथौरांग तौरी हाइना चीफ जस्टिस ना फोंदोख्रे खुरमजरी मॉर्निंग न्यूज़पेपर रीडिंग मीडियम ताबिरी बा अमदी ताबिरी बसिंगबो पुष्परानी लाइशोमना तरामना उसरी मरोइब पाउसिंग हाउसिंग मियाम द संदोकना पिजरे था तरा तरेट हौख्रबा मणिपुर द थोकलिबा हाटना सुनबा तंगदु लेतादबा फिबम सिंग असे लोइसिनबा याननबा सेंट्रल गवर्नमेंटना लौखलकपा मसक थोकपा थौरांग अमगी मखादा ngase मैतै कुकी अमसुंग नगा रेजिस्लेटर खरा पुन्ना उन्ननबा मिनिस्ट्री ऑफ होम अफेयर्स ना कौरकपदगी रेजिस्लेटर सिंह दिल्ली दा थमजिनख्रे MICA ना सिंदुना ngasi नुथेल पुंग अमा मखाई ताबदा नोट ब्लॉक तलाइबा MICA गी ऑफिसदा कांगलुप अहुमगे रेजिस्लेटर सिंह पुन्ना उन्नबा असिदा यूनियन होम मिनिस्टर अमित शाह सरुक यारबा यारी अदुबो ngarang numidang phawbada kanana share logdagi haiba kanamatada khanghalakpa leikidre Home Ministry na pauthang oina khanghalakpagi matung ina Delhi da ngasi wari sanaba sida kana yawgadagi haiba chapchana khangbangamdre adumakpo wari sanaba sida maitegi oina Manipur Legislative Assembly gi Speaker TH Seitarbarta Agriculture Minister Thongam Biswajit Mahut Minister Yumnam Khemchan Works Minister Govidas Konthaujam Health Minister Dr. Sapam Rajan Education Minister Thongnaujam Basanta Kumar amasung MLA Thoksom Radesam Saruk Yaraba Yari Makoi da sunatana Rajya Sabha ki MP Maharaj Laisem Basana Jauba Uripok SG MLA KS Ragumani MLA Khongban Tabam Ibom Chasu Delhi da Thungkre Kuki Singi Maikaida Legislator kana yawgadagi haiba chapchana khangbangamdre adumakpo TN Hills ke Minister Lekpau Hawkif MLA Paulie Lan Hawkif MLA Hawkholet Kipgen yawgani haire source kharagi matung inadi kuki gi maikaida MLA taru saruk yaraba yai haire Naga Singi Maikaida Water Resources Minister Awangbo Niumai Hill Areas Committee ki Chairman Dipu Gangmai MLA Ramoibha amasung MLA Losi Dikho yauraba yari makoi ayamba New Delhi da thungkhre haire Delhi da thungkhraba Works Minister Govidas Konthaujamna phongdorakpada Manipur da thokliba irang asigi warosin purakpa yananaba wari sanaba sida yaunanaba mahakpu Chief Minister Nongthomba Birena khangalakibani mahakti no manini gi mamangdagi Delhi da leirakpani अतई कना मिफम असिदा सरुक यागदगे अमसुंग करम्बा हिरमदा कनाना शेयर लौरगा वारी सानगदबनो हाइबसु हौजिक फावगी खंगहलकपा लेट्री हाइना फोंदोरखे मसिदगी हेंदोकलदुना कदाइदा उनदुना वारी सानगदबनो हाइबसु कना अमतना खंगहलकपा लेट्री हाइनासु पाउदमलखे
इम्फाल थादोक्ट्रिङैगी ममांगदा एयरपोर्ट पाउमिसिंग उनबदा अवांगबौ न्यूमाइन हाई महाक दिल्लीदा लाउ हाइबदी खंगले अदुगा करंबा एजेंडागी मखादा इंगतप्पा पुरनबा वारी सानगदबनो हाइबदुदी खंगदे हाइबो वाफम फोंदोरखिबने स्टेट असिदा हंदक सेनखाई थुमखाई की सांग खंगेन हेंगलकलिबासी लाक्सिननबगीदमक सेल खाइबगी केस का मरी लेनना फारबसिंग नेशनल सिक्योरिटी एक्ट NSA की मखादा बुक तौबा हौरगनी हाइना इम्फाल वेस्ट के SP खेतुइमयम सिबकांतना फोंदोक्रे बाबूपरादा लेबा SP की ऑफिसता पांगथोखिबा पाउगी मिफम अमदा वा ngangladu SP सिबकांतना हाई नुमित निनी हुमनी की ममांगदा सोशल मीडिया इन्फ्लुएंसर अमदा अकी अखंग पिरकपगी वाथोक लेरिंगै चैरक असिदा ngarang ayu अकंगनबा पाउ अमा फंगबदगे पुलिस अमदी सेंट्रल आर्म पुलिस फोर्स के अपुनबा कंबाइन टीम अमना लांगोल गेम विलेज जोन 3 एरिया दा थीबो हुंबगी थबक सथबदा KCP नोंद्रेन खोंबा ग्रुप की मियोई तरेत पाउ असि मखाताना पिजरे मियोई तरेत फागतपा ngamkhre मखोइदगी अंगौबो मसुगी टोयोटा रजिस्ट्रेशन नंबर MN06LA7346 असि फागतपा ngame हाइबा गाड़ी असि चेक तौबदा अतोप नंबर प्लेट मंगा अमसु यावरंबा थेंगनरे गाड़ी असि नुमित खरनी की ममांगदा तेरा अमुदन अखाम लेकाइदा लेबा दुकान अमदगे नोमै पाइबा खरना फोन लाक्लगा पुखिबदा सिजनबा गाड़ी अदु ओइगनी हाइबा सिंगनै लोइनना अंगौबा मचुगी Hyundai i10 registration number MN01AZ8516 number thadaba chanthi masugi Royal Enfield Classic 350 ama 7.65 ki maru yawa pistol ama .58 ki focus torch pistol ama अतै यूनिफॉर्म सिंग अमसुंग मोबाइल फोन चिंबा पोलम क्यामरम सु फागत पंगम ले हाइरी ngaranuang thilpung ama makharom tabada Imphal East District ki Irilbung Police Station ki manu sanba basikong kongba irongda Imphal Turel da lukhiba nupa macha ama thiba khangdana lahire police tagi phangba pauda थीबा खंगदना लेरिबा नुपा मचा सिगी ममिंग लोंगजम कांता सही तरा अपोकपा कुमार कुंबी तेरा खोंगदगी हौजिकना कक्वाई लमदाइबुंगदा असानबा युमदा लेबनी हाइरे थौदोक थौफमदगी फंगबा पाउन हाइ थीबा खंगदना लेरिबा कांता से अतोपा ममानबा मंगागा लुइनना पोरोमपाता फुटबॉल सानबा याउरुरबा मतुंग कोंगबा इरोंगदा लेबा ममानबा अमगी युमदा लाक्लमखि मखोइ तरुकी मनुंगदा अहुम हाना तुरेलदा इरोइदुना सानरमखि हाइरे तुंगदा पावसी मखाताना पिजरे कांता अमसुंग अतोपा ममानबा अनि तुरेलदा कुमलकलगा मखोइसु इरुपा अदुदा याउखि अदुमोइनमक कांता दि लुपखिबदगी फावगलखिदबनि कांता थीबा फंगदबगी पावसी अथेंगबदा खंगनरकपदगी पाव पिनदुना थीबा हौखि नुपा मचासिगी हक्सांग थीबगी थबक सथबासिदा मणिपुर फायर सर्विस की टीम अमसु याउरि नुमिदांग अथेंगबा फावबददी हक्सांग फंगबगी पाव लेखिद्रे अमरोमदा ngarang numiyungba matung pung 12 minute ahum lom chatpa matamda maharabi mayai lekai gi mangkumba yawba miyoi ama pukrida iraknaduna laikhidraba miyoi sigi mamingna khumanthem jiten sahini fugamari ni apokpa laikhidraba tomba kawe maharabi awang lekai dagini mahak isingda lukhraba paw phangbadagi manipur fire service ki rescue team changsinduna kanana bohanaki adubo asiba haksang oina phangki hairi
Sahita Yokhat Kanglup Sayoka Tentha Linkhat Kibabu Ningsingduna Ranglup Asigi Nifumanga Suba Mapok Tauram Tentha Kongbal Leba Tentha Multiplex da Pangthokibaga Loinana Lup Asina Sahi Kudingi Piduna Lakpa Thomas Hardi Ningsing Mana Lising Anigunga Mari Lamdam Asigi Saknara Baiba Salam Tombada Piduna Ikai Kunna Kre Manipur Masa Sirli Roibo Thailand Leba Indian Ambassador Awang Nopok India gi Mihut Oina Amohana appoint Kre Mahakpo Mohana appoint Torokpa Simagna Awang Nopok India Amadi Thailand gi Marakta Achepa Mari Saganaba Amasung Thailand Leba North East Indian Sing Amadi Lamkoiba Singi Damak Lauriba Thodang Ado Mayek Sengna Takle Sirli Roy Thailand da Leirakpa Chahit Tare Lom Sure Thailand gi Phuket da mahak masagi mayum saduna hauzik lairi sanglaba matam asida mahakna Thailand da lairiba North East Indian community bu angamba thakta mateng pangduna yamna maru oiba resource amasu oribane masida natana mahakna tongan ba thodang kaya lauduna awang nompok India gi miyam gi damak mateng pangduna lakli North East Indian Society NEIS ki co-founder amadi general secretary oina Thailand da lairiba North East Indian Singi Support Network Sembada Maroiba Thodang su lauduna lakli Sirli Roibo Thailand da lairiba Indian Ambassador Awang Nompok India gi mihut oina amohana khalakpa simagna leiba asiga Thailand ga lainariba marida North East India gi maroiba hengalakpa adumak takle awang nompok miyam gi damak mahakna lauriba thodang singthaningai ni haiba wafam su phongdorakle Yelho Yangkok artist Thoiba Mayang Lambamgi Solo art exhibition Saknairaba Singi Liklu Parengi Ahumlak Suba episode Tha Sigi Tara Tagi Kun Phauba Pangthok Lagani Lamdam Asigi Miyam Nasu exhibition Asibo Saugat Piu Haina Sakyeng Mingselgi Maikedagi Phongdorakli Sakyeng Mingselga Khusamnaduna Pangthokadoriba exhibition Asigi Matangda Manipur Press Club ta Ngarang Paumisingo Nabamada Sakyeng Mingselgi President Lai Mayum Santi Kumar Saramana Phongdorakpada Palace Compound Laiba Iboyai Masumangla Sanglenda Tha Asigi Tara Tagina Kun Phauba Yelho Yangkok artist Thoiba Mayang Lambamgi Solo art exhibition Saknairaba Singi Liklu Parengi Ahumlak Suba episode Pangthok Lagani Haike Lai Su Tamlaga Awang Bathaki degree Khak Pairaga Aigi Khak Honabagi Mahutta Sothana Lairaba Miyoi Singbo Mateng Pangba Amadi Lai Sugi Mangal Fangdriba Mayek Satraba Miyoi Singbo Iba Paba Hayanaba Honasi Madutada Saukot Pakunai Ama Oibada Achobo Mateng Oigani Haina Manipur University gi Register W Sanbabuna Phongdokre WAPHAM Asip Department of Adult Continuing Education and Extension Manipur University na Sinduna KP College ki Relief Camp Yang Thangka Buikhul Amadi Tarahei Konjil da Laiba Mayek Chatraba Miyoi Sing Iba Paba Tambikraba Matung Learners Sing da Certificate Yenthopagi Tharomda W Sanbabuna Phongdokhibani Manipur University da Laiba Department Adugi Lecture Hall da Pangthokiba Tharom Asida Thoiba Mitunglen Oikiba W Sanbabuna Hai Atopa Department Singa Adult Education Department ga Sauna Khetna Balai Atai gidi Mahiroi Adu Ming Salaga Mapung Oina Masagi Oina Hainanaba Honajabani Adubo Adult Education gidi Department Aduda Tamlam Liba Mahiroi Adu Mapung Phana Mahai Haibada Natana Makhoina Amuk Atopa Iba Paba Haitriba Miyoi Sing Ado Mayek Satnaba Takpi Tambiba Sisu Sathagadoribani Miyoi Ama Lairik Hayan Baibasi Araiba Nate Lairibe School Sing Asina Yamlaba Miyam Asi Mapung Phana Mahi Haihananaba Honabada Awaba Oiri Masida Department Asina Lauriba Thodang Asi Yamna Chawi Haiki Manipur Skill Development University Amalinkhanaba Union Minister of State Independent Charge Skill Development and Entrepreneurship Zenta Saudorida Manipur Labor and Employment Minister Haikam Dingona Taksin Kre New Delhi da Union Minister Sige Kausal Babalda Labor Office da Unaki Basida
Minister Dingona wafam ase Union Minister da phongdokhi haire. Union Minister ga unaba asida Minister Dingo gi maikadegi lamdam asida hauze skill development gi matang da thengnari ba khudong sadaba sing amasung atai naha singda thabak pibagi matang da lairi ba wafam kaya ado kumna matam changna naina khi haire. Union Minister Jayanta Saudori ga unakhi ba asida Minister Dingona state skill development university amalingkhat pagi tangai fadabagi matang da su phongdokhi Manipur da hogalak liba naha singda makoina apamba trend da skill hengal hananaba mahai tampham leitabagi awaba kaya leiri lamdam asida hauze skill labor force asi yamna watlaga leiri asigumba university ama leiragadi nahasing masana apamba treta training phangbaga loinana masana masabu thabak pijaba ngamnanabagi lambi oigadori bane masana masabu thabak pijabata natana naha kaya entrepreneur oina thabak tawba ngamjananabagi lambi oigadori bani haina phongdokhe State asida lamhen tumhen bakayana senkhai thumkhai ga mari lenana tawhoidaba ahenba thabak tawriba sing mama oibisingna yengsinba mathau tai haina pambaina lusingba UNLF ki assistant secretary SRD thangjam ningtambana phongdokre wafam asingarang universal mothers organization UMO ge news econ kangla nopokthong branch hangdoktuna Thau pugadaba singkhan bagi thoramda thangjam ningtambana phongdokhibane CRN Care na sinduna Dr. R.K. Lenin na iba pukningi ithil haina mingthon ba sairing lairik nan DIPR gi auditorium da phongkre nahan phongkiba lairik asigi aiba Dr. R.K. Lenin na paumising da hai MBBS tamlingai matam da phawrokhiba pukningi ithil sing amadi wakhal sing ado isinduna thamhauba do hauji amukna hongna thengnarakpadagi saireng oina ithoklaba matungda ngasigi saireng lairik asi phongbane Miam da pukning losing oihoba yaba para kaya yawba lairik sing mamang da phongkiba su laikre lamdam asigi saknaraba ai bakayana khunai asi kananaba amadi khorirol bo yokhananaba haiduna leptana lairik iri adubu inkhalak libana ha singna lairik pabagi sang hantharakpana mipainingai oiba fibam amada lakli lamdam asigi inkhalak libana ha singda lairik pabagi hainabi lehenanaba mama mapa singna su thodang lominasi afaba khunai amagidamak mahairoi sing pumnamakna su lairik pabagi hainabi asi thamnaba honaminasi haiki Akangnaba matam amaga loinana mahiroi sing school da thindok thinjin amadi lokthok loksin tawriba school van singbo lambi lamkhang da apanba pibiganu haina all Manipur Students Transport Association Amasta gi President Maibam Kennedy na phongdokre ngarang Major Khulda leiba Manipur Press Club ta pangthokhiba tare suba Amasta gi observation de thauram ga mari leinana M Kennedy na hai hauzik oirakli ba leiba ki phibam asida school van singna pamdaba thodok kaya ama mayoknari mairoi singi school van fee matam jana thirak tabaga loinana thodok wathok yagi poyeng sayeng pinana ba honaringai cherak asida CSO sing amadi organization sigi puba thangpa ngamdaba senkhai thumkhai sing asina maram oiraga awaba kaya lanthengnari mairoi singi imung manung ayabana nomagi suraga nomlaga hingbana ayamboiba adubo masa sing afaba mi oihaningba maramna private school da tamhanba maramna matik saba ben phi loba ngamdabadagi angang masing hena puduna ben service asi salaibana ayambane karigumba logi wangmada amadi association gi RR thugairaga ben driver singna thabak tawramlabadi association asidagi khudakta tanthokani tungi yumbi oirakadoriba mahiroi singbu tek takaidana school da mahitamba thilluraga amuk mayum tamna purakli by school van sing asibo essential service da salhanbiu haike Imphal East District ki manung sanba khabai soida leiba babina hospital da free mental health Check-up camp ama pangthoktuna sahi yangkhai ngakpigani miyoi yangkhai lemna layingkhre
Imphal West District ki Kurkul Primary Health Center da masakhang daba kharana number thadaba angauba machugi I-20 car amada laikanana ba pukhalaki ba miyoi ama mafam du hek yorakpaga lekhidre mahak pu pukhalamba miyoi sing adusu mafam adu thadok tuna sen khre haire sakhang daba sing na tapta na phubadagi lekhidaba miyoi asigi maming Laisom Johnson chahi 39 kawi maha Imphal East District ki Laifam Khunau maning lekai dagi L Dananjoy gi masanupa ni mahak masanupa ani leiraba miyoi ni haide Kurkul Primary Health Center PHC dagi asiba haksang adu police na lokhalaba tungda rims ki mokta thamjin khre imung manung dagi phangba pauda leikidraba Johnson gari lalol itik tawba miyoi ni mahak ngarang ayung mamanaba ani ga loinana khulai paiba singna kaukhatki bani makhoi ahum tongan ba mafamda thamlaga khulai paiba miyoi kharna wahang pahangduna taptana phuki haide mahana nungthilgi pung ani phawbadi makhoi phayeng da lebagi pau pirami madugi matungdagi mahaka pau phaunaba ngamkhidre haina phongdorakhi All Manipur elected PRI of 2017 ad hoc committee gi member singna ngarang Lok Sabha gi Inner Manipur Parliamentary Constituency gi mihut angomsa bimol akoijam ga unakhibaga loinana tongan ba WAPHAM sing yawba memorandum amaso pisinkhre ad hoc committee asigi convener P Surbalana thadorokpa cherol amata hai kaisamthong da leiba MP angomsa bimol akoijam gi yumda unaduna memorandum pisinkhiba asida tongan ba point taret yawba memorandum pisinkhe memorandum asida panchayat election pangthokta na leiba amasung state lengangna alofun oiba mawongda jila parishad amasung gram panchayat singi administrative committee sembagi matangda palli kumjali sing ani tara tereta manga suba general panchayat election pangthoktuna mihut oina khalakhraba singi thaupu bagi matam asi haukiba kumjali sing ani kungani thoigi october da matam loikhre adubu haujik tha kunga humdoi Farba Phauba Indian Constitution amasung Manipur Panchayati Raj Act 1994 and Amendment Act of 1996 violate tawduna panchayat mikhal pangthoktana leiri masida natana plan gi matung ina leiriba tongan ba scheme singi phansu matam chana amata thadoktre asumna phan matam chana thadoktaba asina maram oiraga rural area singda paikhaliba project sing PHAL oiraknana bagi maram oihalle masida natana gram panchayat amasung jila parishad singi hapliba state finance commission gi senfam asisu atopa state singa yengnabada yamna likli cherol asida makha tana hai haukiba kumja lising ani kunga humdoi gi February 22 da gazette notification thokraba Manipur Panchayati Raj Act 2023 nipan suba amendment asisu state lengakna implement taunana ba honadana leithokli masisu law violation tawbagi thawongni RDNPR minister ga ad hoc committee ga unana ba kayara hana hotnarabasu unabagi ayaba pidana leiri haiba WAPHAM sing asidana tana state asida grassroots level dagi democratic governance leinana ba amasung rural local body sing ningthina function taunana ba WAPHAM sing so pukhatkibani Tha sigi nipan ge ayuk pung nipan lom tabadagi kumbi college da form logani haina satkibadagi yumda hanjilaktur haidona kumbi police station da fawba missing report tawkiba wangu khulakpat mayai lekai dagi ngangom Srinivas hayok da leiba mamanaba amagi yumda tekta kaidana leiram le haina Srinivas ki apokpi ngangom ongbi babitana phongdorakli Haukiba chahi ki September 9 da kuki militant singna palenda satharakiba kanba etekta yet hangba maphaiganda nomai maruna panbadagi ngasi phawba mapung phana phawba ngamdana leriba kaksing makhalekai sabal asangba parengdagi mayanglambam Shyam Sundar Elias Inaubi layengna bagi sel leitabana maram oiraga layeng sathadana leire Manipur lengak amasung miyamna mateng pangbiu haina appeal tawrakli kaksing sabal asangba parengda leiba mahaki yumda ngarang pawmisinga unabada mayanglambam Shyam Sundar na hai
कुकी मिलिटेंट सिंगना पलेंदा सथरखिबा एटेक अदुदा महाकी ये थंगबा मफैगंदा नोंमै मरुना पानखिबने मदुदा सोखिबदगी खोंजंगी सरुक्ता ngakpigani khunjengi sarukta konsinba yadaba amasung khongnamgi saruda pongkhattuna nai chabana chingba tawduna chahi ama helaba phawba khangduna leirakpani imungi leita lairana maram oiraga matam chana sekap tawduna fajana layengbasu ngamkidre adumoinamak anabagi phibam asina asum henjillakpana maram oiraga handak doctor da satuna layeng lubada operation tawnana ba khanghalakle hari nomai maruna panduna sokhiba mafam adudi miyamgi matengna layeng badagi fakhre dakpham khakta ngai hore adubo nomai maruna panduna sokhiba aduna maram oiraga khong konsin ba yadaba khongnam amasung khongjengi charukta infection thoktuna mahosagom ningthina satpa ngamdana leidi हानदी महाकी इमुंग असिमहांगना सुनोमलगा पुरंबनी हौजिक्ति सुबा चटपदि लायरदना इसा इथंता फावबा निंगथिना चटपा ngamdabana अचौबा अवाबा फिबम अमदा लैरि मरम असिना लैंगाक अमसुंग लैबाक मियामना अना लायेंगबदा अमसुंग इमुंग मनुंगी लैता लायरा असिदा मिद्यंग सांगबिदुना मतेंग पांगबियो अनाबा सिबु मपुंग फाना फरबदि मखाताना इमा लैबाकिदमक मांगजिल थाना थौदांग लौखिगनि हाइनसु फोंदोरखि हाइरोक अपुनबा क्लब्स लिंखलंबा सोशल एक्टिविस्ट मंदिर लाइश्रम लेखिदबगी कुमोन थौरमगा मरी लेनना ngarang हाइरोक पार्ट 1 ममांग लेकाई कम्युनिटी हॉलदा नोमगी ओइबा लेम नमित लायेंबगी कैम अमसुंग ब्लड डोनेशन कैम पांगथोखरे हाइरोक अपुनबा क्लब ना डिस्ट्रिक्ट हॉस्पिटल थौबालगी ब्लड सेंटर एंड ट्रांसफ्यूजन यूनिट का खुसमनदुना पांगथोखिबा ब्लड डोनेशन कैम असिदा मियोय क्याना इकटखि लोइनना सक्सम मणिपुर का खुसमनदुना पांगथोखिबा लेमना मिट लायेंबगी कैम असिदा सही हुंबुद्रागी मथक्ता लैरबा अहल क्यामरुमगी मिट चेकअप तौखि इजराइल दा लैरिबा इंडिया की सिनमिसिंग अथुबदा लौथोकननबा एक्सटर्नल अफेयर्स मिनिस्ट्रीना अखनबा थौरांग पाइखलो हाइना ऑल इंडिया ट्रेड यूनियन कांग्रेस AITUC मणिपुर स्टेट कमिटी ना फुंगदोखरे Sandel Naga Christian Forum, Sandel Naga People's Organization अमसुंग Naga Students Union Sandel Nasinduna Mayai Gaba Chinjak Yon Batok Lase Afaba Khunai Sem Lase Hainangrang Sandel District Headquarter Zafau Dalaiba Maha Union Government Higher Secondary School Dagi DC Lamkhai Dalaiba Sindel Park Fauba Rally Satkri Hari Housing Makha Tarakpada Mapan Wiba Pau Sing Tamina Se रशिया की कजानदा पांथोकदोरिबा ब्रिक्स समिट के मांगोइनना ब्रिक्स के मेंबर ओइनना बगिदमक लेबाक 53 रोमना एप्लीकेशन थारखरे नॉर्थ कोरिया अमदी साउथ कोरिया लेबाक अनि की मरक्ता खम थेंना उंखनरकपा हेंगलकपदगे नॉर्थ कोरिया की सुप्रीम लीडर किम जोंग उन्ना साउथ कोरिया गा लोनबा बॉर्डर एरिया दा लान की थौरांग सेम सादुना थमनबा महाके लानमिसिंग दा याथांग पिखरे
Israel amadi Hezbollah ni ki marakta Lebanon da akanba mawngda soknariba lan asigi manungzana Hezbollah gi attack ta Israel gi lan mi marirom sikre. America gi hanagi president amadi hadaki presidency ki mikhal asida Republic Party gi maikede candidate oriba Donald Trump po amuk hanana bahonaramba thengnabadagi mangzawnana police na fahawbadagi Trump ki thawai amohana kanbangam hawkre. China na Taiwan gi akoibada leiba mafam singda fighter jet amadi warship na chingba lan gi makhal makha kya gi matik mayai leiraba khusu khulai sing paisin khre. America bu puthoktuna malem gi miyam da khanghalamba Christopher Columbus karamba phurup ki miyoi no haina sahi chawngarong gi mamangdagi chamamna duna lakhibado expert singna mahak Sephardic Jew macha mani haina Spain gi forensic scientist Miguel Lorentena phongdokre hari. Columbus ke hakchang gi saru khara kumjalising ani ahumda Spain gi Cathedral of Seville haina khangnaba mafam amada phangkhibani mahaki asiba hakchang gi saru khara phangba ngambadagi yamna kupna DNA yengduna thigatlubada Columbus asi Sephardic Jew macha amani haiba chapchana khangba ngamlakibani haina phongdokli. Pizet leitengduna lainingba manba lei ama Turkey da salakre lei asigi photo malem sinba thungna social media da viral kana oiri. Viral oiraba lei asigi mami miyamna jogi flower haina so mingthon bikre. Turkey da salakhiba lei asigi mawong mataw asi yamna ningthina pizet leitenglaba matungda makhut animaki khubi amadi khudonbi paisinduna khongai chanduna yamna ningthina Phamduna lainingduna leiba mi amagi mawong matawga chap manei lei asi Turkey gi halfeti hariba mafam asi khaktada phangi hainasu phongdokli. Akhang ahai singna phongdorokpagi matung ina Turkey gi halfeti hariba khungang asida phangliba lei asigi mawong mataw asi lainingba mi ama mana salakliba si khungang asida phangliba leibak lehauda yawba tonganba magul amadi pigment na maram oiraga oirakpani haina phongdokli adubu lei asigi matangda social media da kana viral oirakpadagi scientist singna yamna kupna thijilubada lei asi AI technique ki matengna sabani Turkey da sigumba lei amata sate haiba sapchana khangba ngamlakhe haina su nakal amaromda phongdokli. Bangladesh ta Durga Puja loisinbagi thoromda saruk yariba Hindu singi mathakta chek amadi nung thajinduna landarakpadagi Hindu ahum sathina sokre Hindu singda landarakliba miyoi singbu control tawnana bahonabagi mahutta leibak asigi police singna mathau ningthina tawbagi mahutta yengduna laikre loinana police singi mathakta su attack tawnana ba honarakre hari. Israel amadi Hamas terrorist ani gi marakta sahi ama hena soknarakhiba lan asigi makha satharakpa lan gi lalong ama oina Israel gi Prime Minister Benjamin Netanyahu na North Gaza da leiba Hamas terrorist singbo saba thakpa phanghandana loina hatnana ba thorang paikhatpa hokre haina anauba report amada phongdorakli. Sahi asigi November 5 da America da pangthokadoriba presidency ki mikhal asigi mangoinana pangthokpa opinion poll amada Kamala Harris Donald Trump tagi mayeng chawna tarakre adubo expert singnadi America gi oina ahanba nupi president oiragani haina phongdoknarakli. Israel na Lebanon da landaduna malemgi khwadgi achoba amadi mapanga leiraba terrorist group ama oiriba Hezbollah bu maru phangna hatnana bahonarakpagi saruk ama oina haukiba pungkunga mari ki manungda air strike sathaduna landabada mioi 19 sikhibaga loinana kaya amana chawna so apanangkre. Union Health Minister JP Nadana Tarama Pansuba International Conference of the Drug Regulatory
authorities haudokhre amasung ICDRA platform na malem paksana medical product sing ge quality sohendana ba regulatory framework sing puthokna ba amasung partnership ki yokhatna ba knowledge khanaminana bagi wafam ama pi haikre Durga Puja idol isingda thada bagi thoram manungda Kanglup Masel Kuthokna Rakibada Miyoi Ama Sikibagi Nomagi Matungara Uttar Pradesh ki Mafam Amada Wangna Unkhatna Bathokre Jammu and Kashmir da Nauba government ama semnabagi lambi adu PHAL aduna Union Territory asida thamlamba President's rule adu nahano maiji numitagi lokthokre masigi matangde Union Home Ministry na Gazette notification ama thokre RGKar Medical College Medic amagi ref amasung mother case ki thizin bado transparent oihanana ba demand tawduna protect story ba Dr. Singna ngarang ningthokaba numita Bengal Chief Secretary Manoj Panta unakre Criminal amana police ki head constable amabu gari na takhaiduna Hatnana ba honabada ngam khidrabagi matung policeman adugi nupi amasung masanupi hatkre haide Dasira gi thoram amada Diamond King Raban gi effigy ama thangzinumita pokhai rakhibada madu nuclear test amaga sangdamnarakre hauzik viral chatkraba video amada thaudo asi social media da sandorakre masida awangba effigy ama utli madu traditional Raban dahangi sarukni madu achobo mawong amada pokhai rakhi haidi Dasera natraga Bijadas mi haiba asi phattabagi mathakta afabana mai pakpagi phongdokpa achoba Hindu festival ama oina launaribani Housing mo makatarak pada sanabagi pau taminasi Saliba season asida fazaba performance utpangamdana lairiba Indian badminton isar PV Sindhu amasung laksa sena laibak pokpanumitagi sanaba haugadoriba US dollar Lak Nipali Singyang Khaigi Sel ki mana laiba Denmark Open Super 750 tournament ta hanagi form dahalakna na ba mityang thamle hanagi Aston Villa forward Bertrand Traore na sankiba goal gi matengna Burkina Fasona Burudibu Pansil ani shunoda maithiba piduna Morocco na Yumbu oiraga pangthokadoriba lising ani kunga manga African Cup of Nations qualify oiba ahanba team oikre Saudi Arabia da yumpham oiba masung sahi mapangi career da tongan ba club mapana sanakraba Mohammad Konate na match asigi minute manga gi matungda goal ama chanduna mangjil thahanba ngamki UEFA Nations League ki nahan atheng bada sana ki balik B Group 2 gi match amada England na Finland bo pansil ahum amada maithiba piduna mai pakpagi lambida amuk halak panghamkre India gi Tania Hemanna Chinese Taipei gi tung chiu tong bo step game da maithiba piram laga Australia da pangthokpa Bendigo International Challenge Badminton tournament ki women's singles title laure ICC Women's T20 World Cup ki nahan atheng bada sanakhiba Group A gi match amada India gi nupi cricket team Australia Women's ki makhuta run mapanda maithiba nangkre Norwich City Mina Cup ki nomaiji numita sanakhiba match da India gi side CNN FC under 12 team na makhoiga sahi kanglu manaba European heavyweights Borussia Dortmund bo pansil mari anida mathiba pikre lemjaningai oreba tournament asi Norwich City FC gi training facility da thangjama sungno maiji numita sanaki bani competition asi da Indian club asi khaktamak saruk yari bani Manipur da yumpham oiba attacker Napoleon Laikhuram na match asigi star oiki mahangna
Don Mun ka sanakhiba match asida goal mari maksanki mahangna competition asida punna goal taruk sanduna chenen gi top scorer oiri mahangna Bermuda FC ga sanakhibadasu goal ani chanbangamki chenen FC under 12 ki atopa goal scorer sing asina Rohit Tensubam amasung Hitans defensu oiri Domestic cricket tournament Ranji Trophy ge Group A gi han round gi match da left arm spinner Pargav Bhatna laukiba wicket taruki matengna Barodana defending champion Mumbai bu run marifuga marida maithiba pikre Greece na Island bu pansil ani shunoda maithiba piduna UEFA Nations League B Group 2 da mai papagilambi makha samthaba ngamkre result asina Greece Group asida game marida point tarani thoi phanglaga ani suba position da leiriba England dagi point ahum mangsil thaduna leidi Ireland na point ahum da ahum suba aduga Finland di point amata phangba ngamdri Naval Tata Academy Jamshedpur na Madhya Pradesh Hockey Academy Bhopal bo pansil manga amada maithiba piduna nifuma thoisuba Nehru Sub Junior Hockey Tournament ki title laukre India international midfielder Moirangthem Rabichandrana Kalinga Lancers veteran defender Kadangbam Kothajina Tamil Nadu Dragons aduga Talem Priyobartana UP Rudrasta Sanaragani adubu Singlen Sanadi Ansol Oikre Hari Manipur State Kabaddi Association asinduna humbudra mathoi suba senior state men's and women's kabaddi championship listing ani kunga mari irai numitagi hauragani haiba wafam phongdorakle All Manipur Volleyball Association asinduna Kumalampa Indoor Stadium da sathariba state volleyball tournament sub junior boys ki winner AMIMYDO mayang Imphal na oikre Amadi Japan gi Sibada pangthokadaba Asian Elite Women's Course singi AFC Pro Diploma Course ta langam chauba saruk yagadori course asi October 19 dagi kunga taruk phaba member association 13 dagi puna course kunna saruk yagadabani chauba sahi sigi February da hanboina Indian senior women's team gi head coach oiduna Turkish women's cup ta national team lusingki loinana July gi FIFA friendly Myanmar tour dasu Indian team lusingki bani lisingani tara tare tege lisingani kungani thoi phawba Indian team gi assistant coach hoina thaupuram khibani chawba AFC women's championship anirak amasung 1998 Bangkok Asian Games ta saruk yarami lisingani ama anida sanabadagi potharaba matung coaching career da khong thangjilakhi bani amasung lisingani tara marida North East region da AFC A license phangba hanba nupi coach oikhibani loisilakpada maroiba paw amuhana Ministry of Home Affairs na kaurakpadagi MLA Minister Singh Delhi da thungkre Maitai kuki amasung naga legislator khara MISA na ngasi Delhi da wari sanhan gadori Sel khaibaga mari lenaba case ta farabasing NSA pangadori KCP Northern Khombagi kadar taret fare haina SP Imphal West na phongdokre Sahi tarahumdoi gi nupa macha ama turel da lupkhibadagi thiba phangdri hairi Babinada mental health checkup phangthokre Jammu and Kashmir da sahi manga chumna thamlakhiba president's rule lauthokre Congress ka satminaba Omar Abdullah na lusingba lengak linglagani
पुलिस ना यूथ ऑफ मणिपुर गिनी हाइदुना फाजिनखिबा मेंबर मरी थादोकननबा डिमांड प्रोटेक्ट तौखरे अमदी मयुमदगी कौथोखिबा मियोय अमा फुबदगी सुइरगा पीएचसीदा थमजिलमले हाइरे पिजरीबा पाउसिंग असिग लोइनना हौजिखिदि नुंतिगी फोंगलिबा पाउसे सिंदगी लौथोकसबा मरोइबा पाउसिंग मियामदा पिजबा लोइसिनजरी मखा तारकपदा मतम मतंगी वाफम अमदी राशिफलगी थौरम अमुक मयाम पुना तामिनसे हौजिक मिकुप खरगिदि मयामदगी लौथोकसबगी अयाब लौजरी खुरुमजरी अमुकहना मिद्यांग ताबिरिबा मदी ताबिरिबा सिंगबु निर्मला थांगजमना तराम नौचरी इकोगनना खरुमजरी पुदना लाक्चरिबा सि मतम मतमगी वाफम अमदे राशिफल असि सना लेबाक एडिटोरियल कलम दगी लौखटबा मतम मतमगी वाफमदा सेंटर की वारी साननाबा थौरांग तांगना फंगबा तांजानी लेमना मांगहनबा चुमलोय हाइबसे असि अहानबद लौखटजगी मणिपुर थोलिबा था 19 चंगसिलकलबा इरांग असिना मतम सांगना लोशिंदना लाखिबा दु हंतक सेंटर लेंगाकना लौखलकपा खोंथांग अमदा लाकलिबा अक्टोबर की तांग 15 दा न्यू दिल्ली दा मैतै अमसुंग गुकी फ्रुप की एमएलए सिंग मरकता पुन्ना वरी सननाबा लौखलकलिबा अनौबा खोंथांग असिना इरांग असिदा पुमनौ नौबा मायोन अमलाकले हाइन लौबयाई यूनियन होम मिनिस्टर अमित शाह की मिडियंग मखादा पाइखलकलिबा खोंथांग असिदा मैतै एमएलए सिंग मरकतगे मणिपुर लेजिस्लेटिव असेंबली की स्पीकर थोक्सोम सेटबर्टा एग्रीकल्चर मिनिस्टर थोंगाम बिसोरजीत वर्क्स मिनिस्टर गोविंदास कोंथौजम हाइरोक एसी एमएलए थोक्सोम राधेश्याम यावना अतै मिनिस्टर एमएलए खरा यावरबा याई हाइना पानरी अमरोमदा कुकी एमएलए सिंगी मरकता हॉर्टिकल्चर मिनिस्टर लेटपाउ हाउकिप नलुचिंगदुना एमएलए सिंग पाउलियन लाल हाउकिफ हाउखलोय किपगेन यावरबा याई हाइना पानरिबनी वारी सानबा असिदा यावगदबा मिनिस्टर एमएलए सिंग खरदी दिल्ली गिदमक इम्फाल थादोखरे करन अक्टोबर 15 नंगनबा
थादोकदौरिबा अमरोमदा वरी सनगदौरिबा असिदा नागागी मिनिस्टर एमएलए सिंगी मरक्तगी वाटर रिसोर्स मिनिस्टर अवांगबौ नियोमाय अमसुंग अतै एमएलए खरा सरुक यारबा याय हाइना फोंदोकनरिबनी कुमजा लिसिंग अनि कुनगा हुमदोगी मे अहुमदगी हौना थोरकलिबा इरांग असना मरम ओइरगा मणिपुरदा मिसिमिना कया नंखरे कया अमना असोक अपन नंखरे नाकल अनिमकी मियोय कयाना मयुम मकै थादोकनदुना रिलीफ कैम्प सिंग लांजेनदुना वाना पुनसिलेली इरांग असिगी हौगलकपदा मतम अदुगी मणिपुरगी गवर्नर अनुसिया उइकेना chairperson oiraga tongan tongan ba furup singi luching ba sing yawba peace committee ama semduna lamdam asida tangdu laitaba phibam hanjinana ba honna duna lakhi adubu khongthang adu mahayan ba ngamdana makha tana misimina kya thokibagi wafam laikre Manipur da misimina asoban kya nangkhrabasu muknariba fibam asi waroisin puraktuna ingna tamna hanjin hanbadi ngasi fawba thabak oina onthokpa ngamdana lakhi masidana tana center lenga ki maike dagi sunga si fawba da irang asi loisinana ba masak thokpa thabak lokhalakpagi mami tadana lairakhibani adubu handak india lenga ki ministry of home affairs na lawrakliba khongthang asimadi lamdam asida ing tappa hanjin hanabagi lambi purakna ba center na tangna piba khudong chabani haina lawi Manipurda tangdu laitaba fibam lakpa ngamdana lairakpa asi matam koirakle isu macha macha kaya loisindana laiba asi na Manipur asi fawbada tangdu laitaba state ama ohenba ngamdana laire Manipur hauzik state asigi sanmilon haningai laitana soksile law and amasung order su adumangai kangkhong chaiba fibam da laire Miyoi karana law amasung order asi khutta pairaga lambi da koi chachatpagi mami tari India gumba mapangal kan balaiba amana tumina lairuraba matungda hauzik Manipurgi irang loisinana bohonabada midyang thamlakpa asigi khudong chaba manghan ba tumloi wari sanagadoriba asi miyamgi mihut ngaktani miyamgi luchingba mani thaudang adu laubiraga makhoi gi miyambu themduna ing tapna hanjinana bohonaba tabani hanadagi lairakliba furup khuding makpunna hingminabagi idea of Manipurgi wakalon adu ngakna bahonabada tai masida karigumba lanmi sizinaduna irang asil loisinana bahonarakpa tarabadi wagadoriba si nakal animaki miyamni haibasi kauthopa chomloi matang asida panjaningbadi miyamgi luchingba singna makhoi gi miyambu Lengonaduna Manipurga Puarigi Wathok asi loisinaduna ingna tamna state ohenana ba ohensi honasi thatarani pan pharak laba matam asida tangna phangba khodong chaba asi manghandana bahona bada punna thodang lomina batai center lengak na Manipur da ing tapa hanjinana ba pirak liba tangna phangba tanja asi lemna manghan ba chumloi haijaningi masini pujarak liba matam gi WAPHAM makha tarak bada Rasi palamuk mayam puna taminasi midyang taminasi aten ba break amatang laujari Nungairaba Paujel Hi Yai Dental and Aesthetic Clinic near Thobal Thong Mafam asida lariba Hi Yai Dental and Aesthetic Clinic asigi ahanba anniversary gi pre-dental camp ama lakliba October gi tang 10 dagina November gi 10 fawbada pangthok chagadori October gi 10 dagina November 10 fawbugi manung asida nomdunu leiba ya fawba sale amata laudana shatokpa yagani masi khaktana tana mafam asida hydra facial uring mahing thangba mai khuiba kuchung ngau thokhanba mithop hapa naton semana chingba khudong chaba sing 20% da offer su taujari panjariba asigi khudong chaba amadi makhada pijariba mobile number sida Diamond TV natraga wahong radio haina iraga ticket book tobiu mobile number 7005044426 amukana 7005044426 panjariba number asida adomno message amatang thajalaga khudong chaba si lobiu Hi Yai Dental and Aesthetic Clinic Thobal Thongko
Amuka hana midyang tabiriba amadi tabiribasingbu taram nokjari. Thagasari. Ngasi Namak. Meragi tarahumdoine panba leibak pokpa numit sige rasifal amuk mayam puna taminasi. Sige live ta laibiriba tongan ba platform singda midyang tabiriba pomnamak poso thagat pa phongdokjari. Paba haujarage rasifal asibu ibirakpa ipopisak ningthauja ewardi Astro and Palmet pauna bazar Imphal ahan bada mes rasida khanaba khanba nanghaudaba asauba akanba wahai siznaba minchang sonthaba thengnaragani sel fanglabasu chatkani migi mateng pangluganu imungda santi leiroi pakhang leisabi singi oina lau taunagani mairoi singi oina wakhal changloi Bris Rasida tinabasingna arthalana lauba tokhai taba michang leitaba numini thabak macha macha de pangtholagani lam tu chatpa hai singani charang nagani pakhang leisabi singi oina mat khenaragani mairoi singi oina honaningde Mithun Rasida arubal lai gi thoram karma gi thabak thau pangthokpa numini sel chatnanaba mayoknaragani ithak thongba singnadi chanbiragani sagai ni yangtigani pakhang leisabi singi oina muknagani mairoi singi oina budi fakchingani Karkat Rasida khudong chaba thengnaba pangthokningba pangthokpa marup mafam phagatpa chang yengnabada mai pakpa numini achauba singnadi chanbigani pakhang leisabi singi oina nungsinaragani mahiroi singi oina lausing hengalagani singharasida asauba khananingba warauba loinaragani gari tapna thogani sel chatlagani sagaini tinaba singni yangthigani migi mateng pangluganu pakhang leisabi singi oina waraunagani Mahiroi singi oina wakhal fakchingani kanyarasida wakhal langba ama natragana ama khanba numini sel fangba anauba pot leiba yaba pangthokningba pangthokpa numini imungda santi leiragani pakhang leisabi singi oina nungsinagani mahiroi singi oina hotnaningani tolarasida waroba kananingba leiragani asawbana mangjagani sel chatpa pamdaba thengnaba yesinba hengatpa numini thabak macha macha di pangthoklagani pakhang leisabi singi oina matkhanagani mahiroi singi oina body fakchillagani Brisik Rasida hiram ayamba mai pakpa sel achauba fangba mamal yamba pot leiba yaba arapa chatpa mitinabada kanaba fangba numini imungda ingna leiragani pakhang leisabi singi oina nungsinagani mahiroi singi oina lausing hengalagani Danu Rasida asok apan thengnaba khatnaba asawba numini gari tapna thogani changjarakpa kankhaluganu imungda santi leitaba numini pakhang leisabi singi oina muknagani mahiroi singi oina hotnaningde Makarasi pangthokpada luna thokpa pangthokpa Marup mafam phagatpa kuinadagi khanjarakpa pangthokpa anauba pot leiba yaba numini pakhang leisabi singi oina machanagani mahiroi singi oina hotnaningani Lausing hengalagani kumbarasida hakchang wakhal thabak thoramda afaba numini achauba singna nungsibiba chanbiba anauba pot leiba yaba nimungda santi leiba numini pakhang leisabi singi oina nungsinagani mahiroi singi oina body chawkhatlagani Aroibada minarasi khudong chaba thengnaba luchingba singna mateng pibiba pot mamal yamba leiba yaba chang yengnabada mai pakpa numit oiragani singthabibada yawba numit ni pakhang leisabi singi oina wakhal managani mahiroi singi oina hotnaningani masini pojarakliba matam-matamgi wafam Yasise Brisik aduga kumba minarasina khara phagre tai rasi jingje iman managre pulap phabana pulap adai phatabju pulap chatpra kainom tawi Yasise Laibawok numit ni ngasise October gi tarik 15 Meragi na 12 ni panba daw se kaya irei leite ngasise dubu basic minarasi kumbarasi di yam phabadi oigi Thagachari pumnama akhoi call number hangduna thamjare 7005 707 808 number sida rasifol tahodaba sing tharom sida saruk yabining basingna call tawbirak pa yaragani call hangduna thamjare Kagi lejerba contact number 7005707808 hariba numbers da call tawbiduna rasifal tahodaba singna saruk yabiu live telebi bada Monica wahengbam minarasi fare ngasidi Monica ichemabem thagachari Ima ibeman Moirang Them Herojit Taram Nokjari Inaubi Leitangbam
Taram nokjari Ima Bimola Kuncham Bidyarani Akoijam Ngangom Mema Debi Taram nokjari Thagajari Kolam Malaksale Kanano Yingzarage. Hello. Hello. Ming Lai Pham Hai Biu. Miss Salung from Disney. Salung Pham Dagi Malako. Git Mala Hai Bibra. Oh. Taram nokjari madam chai chunguna bira broker mathel sabi khrage. Rashi se kari oibidoino madam gi rashi se. I can make it go now. Minna or that at the Mitunga Minnaga Oibago. Oh. Minna Hana Pazarage. Minarasi Kudong Saba Tengnaba Lusing Basing Namateng Pibiba Pot Mamal Yamba Laibayaba Sangying Nabada Mai Pak Panumit Oiragani Singtabi Badasu Yawanumit Pakang Lishabi Singi Oina Wakal Managani Mahiro Singi Oina Hotna Ningani Minarasi Ding Sidi Amparing Hangai Pate Patena Laur Baida Kang Ding Sidi Amparame Ado Wazana Bibiriba Wazagi Kui the Bibiriba Pabasimak Pangba Oi Minarasi Metunrasi Muyang Zaragekwa Mitunrasi Oibagai Tabium Aruba Laigi Tauram Karamagi Tabak Pangtok Panumitni Sel Zetnanaba Mayok Naragani Itak Tong Basing Nadi Jan Biragani Sagai Yangtigani Pakang Lishabi Singi Oina Muknagani Mahiru Singi Oina Budi Foxingani Ngahange Haidaba Marola Mahiri and Sisi Mitun Rasis Laigi Kari Habiba Hoi Nasi Kano Mito Tore Amukta Pangidrigo Soidana Fangaani Pungmapan Makai se them left the try to biro Soidana Fangaani Sigi timing si Dibugo Call or Pahitaba Kambun or Salakadori de Duna Mako make hang no te don't bang the panga domni. Hoi. So Hoi. How I Nga Hawaii Ubudagi housing the Yam Pazara Avani, they see they you almost won't Pazara Kido Watlim Nitoris. Yam no aire, Meda. So we are be Thank you. Thagachari me pum namak si live talai biri ba Purnima Seram pun bada sam pun bada pakchai hai basare dam adagi thadok pana phajai hai jawi adum hai amuk tawra lore makhal mathel hai tare Sana ko jam ibum cha ke ai soi machi ka palakhini khara leraga program se koi channel siga koi radio channel se TV channel siga te to program ta mana deba koi gi se koi di atop gi di koi gi program tongan bagi mai gi program gi matung in staff adum lei haijari ba ko da koi gi di mix ne koi di loina mangi du su adum daily numit khuding gi program ama ani sim tawra lakpani na bu ko makhan adum tawjara ke aduna mayam su dum phairaga yengera yungaga yengera adum yengbiu nusina adum yengbiu thank you haibirakpagi damakta aduga yam leiri handak shu adum Miss Diamond thokada basu mayam leiri handak ke ningol chako Miss Diamond thokpi paum su tai aduna mayam khoi gi Diwali amadi Diwani tai tare the ningol chako ba sidai da mayam su saru yabiu ado caller ma mulak chage hello taram nok chari ming lai pham haibiu Yai pok to pe babani ne
Madam taram nokchari kari mathel chabi khrage As ngasi dah hawai pang win cari. kang taklo muk sori ro As hawai kan tak ni dah. ꯑꯗꯨꯅ ꯐꯔꯦ kang net yaudro ba Yawe kena umah bisi juga we. ado madam gi rasi se kari oidoino Mesra sini tak haudre. ꯃꯦꯁ ꯔꯥꯁꯤꯁꯦ ꯉꯍꯥꯟꯈꯩ ꯐꯩ ꯐꯩꯅ ꯑꯩꯈꯣꯏ ꯃꯤꯁꯇ꯭ꯔꯤꯝ ꯂꯥꯛꯈꯣꯏ ꯏꯕꯥꯅꯤꯅ ꯍꯥꯏꯃꯟꯗꯅ ꯉꯁꯤꯗꯤ ꯍꯥꯏꯍꯠꯇꯅ ꯐꯔꯝꯗ꯭ꯔꯦ amumukse phahalakpa amumuksu phalalakta ba oibajani ojana ibirakpada Kaino oza du bu mana thina iri du bo. ꯑꯣꯖꯥꯁꯦ ꯊꯤꯅ ꯏꯔꯛꯄ ꯅꯠꯇꯦ ꯃꯥꯒꯤ ꯀꯣꯂꯣꯝꯗꯨꯅ ꯏꯕ ꯀꯥꯟꯗ ꯑꯗꯨꯝ ꯑꯇꯥ ꯑꯇꯥꯕꯗꯣ ꯈꯣꯠꯈꯤꯕꯅꯦ eh adum pharaga laibasu yaponte da mize ꯌꯥꯄꯣꯟꯇꯦ purnima ju thasi oirei thasi ju purnima oirei ꯈꯨꯗꯤꯕꯨ ꯅꯨꯡꯇꯤꯒꯤ ꯊꯤꯕ꯭ꯔꯥ ꯑꯗꯨꯅꯤ ꯑꯗꯨ ꯄꯥꯖꯔꯛꯑꯒꯦ ꯃꯦꯁ ꯔꯥꯁꯤ Paro. ꯈꯟꯕ ꯅꯪꯍꯧꯗꯕ ꯑꯁꯥꯎꯕ ꯑꯁ ꯀꯩ ꯍꯥꯏꯅꯣ ꯈꯟꯕ ꯅꯪꯍꯧꯗꯕ ꯑꯁꯥꯎꯕ ꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯅ ꯃꯤꯆꯪ ꯁꯣꯟꯊꯕ ꯊꯦꯡꯅꯔꯒꯅꯤ ꯁꯦꯜ ꯐꯪꯂꯕꯁꯨ ꯆꯠꯀꯅꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯒꯅꯨ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯆꯪꯂꯣꯏ Is aduri wakan le kan banang di kan ka hai go di tu ene. ꯇꯣꯛꯑꯦ ꯑꯗꯨꯅꯤꯅꯦ ꯈꯟꯕ ꯅꯪꯍꯧꯗꯕ ꯑꯁꯥꯎꯕ ꯍꯥꯏꯁꯦ ꯀꯩ khanba dang hauda ba asau waijini ꯑꯗꯨꯗꯤ ꯀꯩꯅꯣꯗꯒꯤ ꯈꯅꯥꯎꯗꯩ ꯅꯠꯇꯕ ꯆꯤꯝꯕꯥꯟꯗꯩ ꯄꯥꯏꯊꯣꯛꯈꯤ ꯇꯥꯔꯦꯅꯦ ꯑꯁꯥꯎꯕꯁꯦ Aduri moi doi na taka wajra kan de dai. ꯕꯦꯔꯥꯅꯤꯀꯣ ꯑꯩꯈꯣꯏꯗ akhoi da sai radi sauroi ꯑꯩꯈꯣꯏꯕꯨꯗꯤ ꯁꯥꯎꯔꯣꯏ ꯑꯗꯣ ꯇꯥꯔꯤꯕ ꯃꯌꯥꯝꯅ ꯁꯥꯎꯔꯛꯀꯅꯤꯀꯣ ꯃꯦꯗꯥꯝ ꯑꯩꯈꯣꯏꯗ ꯆꯩꯈ꯭ꯔꯦꯅ Dana ba hai do na ni na. Ningon da ngang wa li saura ne ba. Ni malaga tu pa ga da ngang ura jira kan de da. ꯑꯗꯣ ꯑꯩꯈꯣꯏꯕꯨꯗꯤ ꯀꯔꯤꯝ ꯈꯜꯂꯔꯣꯏ ꯏꯆꯦꯒꯤ ꯃꯦꯗꯥꯝꯒꯤ ꯔꯥꯁꯤꯅꯅꯦꯅ ꯈꯟꯇꯣꯛꯅꯤ ꯑꯗꯣ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯃꯤꯁ ꯅꯤꯝꯂꯥꯒ ꯃꯤꯁ ꯄꯨꯁꯄꯔꯥꯅꯤꯒꯗ ꯑꯁꯤꯒꯤ ꯀꯣꯜ ꯇꯧꯔꯛꯏꯕ ꯀꯣꯂꯔꯁꯤꯅ ꯆꯩꯈ꯭ꯔꯦꯅ ꯍꯣꯔꯦꯟ ꯄꯨꯛꯅꯤꯡ ꯋꯥꯔꯣꯝꯗ ꯄꯨꯡꯆꯥꯏ ꯆꯥꯏꯔꯗꯤ ꯀꯃꯥꯏꯅ ꯇꯧꯕ Ne du zo. Aduri isan pi na ne no ma jing bi angang thorom do. Is khangau je na kappa da ai. ꯌꯥꯝ ꯄꯨꯡ ꯑꯃ ꯍꯦꯟꯅ ꯑꯗꯨꯝ ꯁꯟꯗꯣꯛꯏꯕ ꯊꯧꯔꯝꯅꯦ ꯑꯗꯣ ꯑꯝꯇ ꯃꯦꯗꯥꯝꯅ ꯐꯖꯅ ꯑꯝꯇ ꯇꯧꯔꯒ ꯑꯝꯇ ꯑꯉꯥꯡꯗꯣ ꯏꯁꯩ ꯑꯝꯇ ꯁꯛꯍꯟꯕꯤꯌꯨ Aduri isai takani rang chin tore otpane ba numi to ana do soye phangdaba. ꯅꯣꯡꯃꯥꯏꯖꯤꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯠꯄꯤꯌꯨ ꯁꯣꯏꯗꯅ ꯐꯪꯅꯤꯗꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ thachari mathangi caller da kidong jaba pijage Merang tem hero je taram nokchari chama bem kakseng konjang bambirkam ma sobita devi soibam makha tarakpa caller amamolo khachege hello Hello. taram nokchari menglai fam haibiu Aya lagi mama kitane sabam. mama sobita soibam taram nokchari kari mathel chabi ꯏꯃꯥꯁꯦ khage ꯀꯣꯜꯒ ꯇꯧꯕ ꯍꯩꯕ ꯖꯥꯠꯂꯣ ꯇꯧꯔꯤꯁꯤꯕꯣ Oh tam badali haye ne tamero. adu ꯌꯥꯝ kainom tai ꯅꯨꯡꯉꯥꯏꯖꯔꯦ jagi ibi maitai contact number amukta hana lauthokpiro hai contact number se adum screen da Screen da leijare leire. 7005707808 hariba number se adum call dawiyo ima gi rasi se kari oidoino Aigi rasi se kaina rasi tula kam tu yendiro. kaina ga tulaga hai smong amni ꯀꯩꯅꯥꯒ ꯇꯨꯂꯥꯒ ꯊꯪꯅꯅ ꯊꯪꯅꯔꯦ. ꯂꯩꯕ ꯔꯥꯁꯤꯁꯦ ꯀꯩꯅꯥ ꯔꯥꯁꯤ ꯍꯥꯟꯅ ꯄꯥꯖꯔꯛꯑꯒꯦ ꯏꯃꯥꯒꯤ ꯋꯥꯈꯜ ꯂꯥꯡꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯈꯟꯕ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯐꯪꯕ ꯑꯅꯧꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ Kayaknya angju jangan masih dia baca kalau kan pilih seju bal boyra. ꯍꯣꯏꯅꯦ ꯀꯩ ꯐꯪꯕ ꯌꯥꯕ ꯂꯩ ꯏꯃꯥꯏꯁꯦ ꯑꯃꯇꯪꯗꯤ ꯍꯥꯏꯕꯤꯈꯤꯕꯅꯗꯤ ꯐꯩꯗ ꯑꯁ ꯌꯥꯝ ꯐꯔꯤꯉꯩꯁꯤꯗꯕꯣ Kira lakam mampu lagi kira bu. ꯑꯅꯧꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯑꯣꯏ ꯍꯥꯏꯁꯦ ꯏꯃꯥ ꯂꯩꯕꯥꯛꯄꯣꯛꯄ ꯅꯨꯃꯤꯠ ꯑꯣꯏꯁꯅꯨ ꯀꯩꯅꯣ ꯑꯐꯪꯕ ꯑꯃ ꯍꯦꯛꯇ ꯂꯩꯁꯜꯂꯨꯁꯦ Kayaknya lagi ni dah. ꯀꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯄꯣꯠ ꯌꯣꯟꯕ ꯂꯥꯛꯄꯒ ꯍꯦꯛ ꯏꯃꯥ ꯍꯣꯏ ꯑꯗꯨꯋꯥꯏꯗꯗꯤ ꯂꯥꯛꯇꯕ꯭ꯔꯥ Lainnya ngasih bani nampak lagi ni, larangnya. ꯍꯋꯥꯏꯖꯥꯔ ꯌꯣꯟꯕ ꯂꯥꯛꯆꯔꯅꯤ soidana hawai jar yon bala ani
ꯑꯍꯥꯎꯕ ꯑꯣꯏꯗꯣꯏꯅꯤ ꯑꯗꯨꯁꯨ ꯂꯩꯍꯧꯕꯗ ꯑꯩꯈꯣꯏ ꯍꯥꯎꯕ ꯍꯥꯎꯇꯕ ꯂꯩꯗꯅꯀꯣ ꯍꯋꯥꯏꯖꯥꯔꯗꯣ ꯍꯥꯎꯕ꯭ꯔꯥ ꯍꯟꯗꯛꯀꯤꯗꯣ ꯍꯥꯎꯏ ꯀꯥꯟꯅ ꯑꯁ ꯍꯟꯗꯛꯀꯤꯁꯤꯗꯤ ꯍꯥꯎꯇꯦꯒ ꯍꯥꯏꯕ ꯂꯩꯗꯅ ꯂꯩꯔꯗꯤ ꯑꯍꯥꯎꯕ ꯅꯨꯃꯤꯠ ꯑꯣꯏꯗꯣꯏꯅꯦꯕ ꯉꯁꯤꯁꯦ ꯑꯗꯣ ꯑꯁꯥꯏ ꯂꯩꯔꯨꯔꯦ ꯑꯗꯨꯗ ꯑꯣꯏꯔꯗꯤꯖꯥꯠꯂꯣ ꯑꯣ ꯑꯗꯨꯗ ꯃꯗꯨꯗ ꯁꯛꯅꯔꯅꯤ ꯁꯛꯅꯍꯜꯂꯁꯤ ꯁꯪꯅꯍꯜꯂꯁꯤꯔꯣ ꯍꯋꯥꯏꯖꯥꯔꯗ ꯁꯛꯅꯍꯜꯂꯁꯤ ꯁꯛꯅꯍꯜ ꯂꯩꯔꯝꯃꯤꯅꯦ ꯇꯧꯔꯤꯁꯦ ꯑꯩ ꯍꯋꯥꯏꯖꯥꯔ ꯄꯜꯂꯨꯏꯁꯤꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯥ ꯔꯥꯁꯤꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯍꯥꯏꯖꯔꯛꯀꯦ ꯃꯌꯥꯝ ꯁꯥꯎ ꯇꯥꯔꯦ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯦ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ ꯇꯨꯂꯥ ꯔꯥꯁꯤꯃꯨꯛ ꯍꯥꯏꯖꯔꯛꯑꯒꯦ ꯏꯃꯥ ꯍꯣꯏ ꯇꯨꯂꯥ ꯔꯥꯁꯤꯁꯦ ꯋꯥꯔꯧꯕ ꯈꯠꯅꯅꯤꯡꯕ ꯂꯩꯔꯒꯅꯤ ꯑꯁꯥꯎꯕꯅ ꯃꯥꯡꯖꯒꯅꯤ ꯁꯦꯜ ꯆꯠꯄ ꯄꯥꯝꯗꯕ ꯊꯦꯡꯅꯕ ꯌꯦꯠꯁꯤꯟꯕ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯊꯕꯛ ꯃꯆꯥ ꯃꯆꯥꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯣꯠ ꯈꯦꯠꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯕꯨꯗꯤ ꯐꯛꯆꯤꯟꯒꯅꯤ ꯁꯤꯅꯤ ꯏꯃꯥ ꯂꯩꯔꯤꯁꯤ ꯌꯥꯔꯦꯀꯣ ꯏꯃꯥ ꯑꯗꯨꯗꯤ ꯗꯥꯎꯁꯨ ꯍꯋꯥꯏꯖꯥꯔ ꯂꯩꯕꯗ ꯁꯛꯇꯣꯛꯅꯈ꯭ꯔꯦ ꯍꯥꯟꯅ ꯁꯛꯇꯣꯛꯅꯔꯝꯃꯦ ꯋꯥꯈꯜ ꯂꯥꯡꯉꯨꯔꯅꯨ ꯏꯃꯥ ꯋꯥꯈꯜ ꯂꯥꯡꯕ ꯂꯩ ꯍꯥꯏꯁꯦ ꯉꯁꯥꯏꯒꯤ ꯀꯔꯤꯅꯣꯅꯦ ꯂꯥꯛꯇꯣꯔꯤꯁꯤꯕꯣ ꯀꯥꯟꯅ ꯂꯥꯡꯕꯗꯣ ꯂꯥꯡꯉꯨꯔꯅꯨ ꯇꯨꯃꯤꯟ ꯂꯩꯇꯥꯔꯦ ꯇꯨꯃꯤꯟ ꯂꯩꯇꯥꯔꯦ ꯏꯁꯩ ꯉꯪꯉꯒ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯍꯣꯏ ꯊꯥꯒꯠꯆꯔꯤ ꯃꯊꯪꯒꯤ ꯀꯣꯂꯔꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯒꯦ ꯁꯤꯖꯤꯟꯅꯖꯔꯤꯕ ꯅꯝꯕꯔ 7005-707-808 ꯑꯗꯨꯒ ꯁ꯭ꯔꯃꯂꯥ ꯂꯥꯏꯁ꯭ꯔꯝ ꯊꯥꯒꯠꯆꯔꯤ ꯅꯨꯡꯉꯥꯏ ꯇꯥꯕꯗ ꯍꯥꯏꯕꯤꯔꯛꯄ ꯁꯦ ꯁꯅꯥ ꯀꯔꯀꯠꯀꯤ ꯃꯇꯥꯡ ꯆꯥꯅ ꯑꯗꯨꯝ ꯇꯧꯔꯛꯑꯒꯦ ꯃꯊꯪꯒꯤ ꯀꯣꯂꯔ ꯑꯃꯃꯨꯛ ꯂꯧꯈꯠꯆꯒꯦ ꯁꯔ ꯂꯣꯀꯦꯟꯗ꯭ꯔꯣ ꯃꯣꯏꯔꯥꯡꯊꯦꯝ ꯈꯥꯡꯉꯕꯣꯛꯇꯒꯤ ꯇꯔꯥꯝ ꯂꯧꯖꯔꯤ ꯃꯂꯩ ꯃꯇꯣꯝꯕꯤ ꯀꯣꯟꯖꯦꯡꯕꯝ ꯏꯆꯦ ꯔꯦꯅꯨ ꯇꯣꯏꯖꯝ ꯊꯥꯒꯠꯆꯔꯤ ꯒꯧꯔꯣ ꯃꯥꯏꯕꯝ ꯅꯅꯥꯎ ꯑꯦꯂꯥꯡꯕꯝꯕꯨꯁꯨ ꯄꯥꯎꯐꯝ ꯒꯧꯔꯣ ꯊꯥꯒꯠꯆꯔꯤ ꯗꯤꯂꯥꯏꯠ ꯏꯃꯥ ꯀꯨꯟꯖꯦꯁꯣꯔꯤ ꯊꯥꯒꯠꯆꯔꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕ ꯀꯣꯜ ꯂꯧꯈꯠꯆꯒꯦ ꯍꯜꯂꯣ ꯍꯜꯂꯣ ꯇꯔꯥꯝ ꯂꯧꯖꯔꯤ ꯃꯤꯡ ꯂꯩꯐꯝ ꯍꯥꯏꯕꯤꯌꯨ ꯊꯛꯆꯣꯝ ꯏꯃꯥꯅꯦ ꯊꯣꯛꯆꯣꯝ ꯏꯃꯥ ꯖꯥꯃꯤꯅꯤ ꯈꯣꯟꯖꯦꯜ ꯇꯥꯗꯕꯁꯦ ꯅꯣꯡ ꯅꯤꯅꯤ ꯇꯥꯔꯨꯗꯕꯒꯤꯔ ꯀꯩꯅꯣ ꯀꯨꯏꯅ ꯇꯥꯗꯕꯒ ꯏꯐꯛ ꯆꯞ ꯃꯥꯟꯅꯩ ꯐꯛꯆꯜꯂꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯃꯥ ꯉꯁꯤꯗꯤ ꯍꯋꯥꯏꯅꯦ ꯀꯥꯡꯉꯧꯅꯦ ꯁꯤꯡꯖꯨꯅꯦ ꯆꯥꯔꯦ ꯑꯗꯣ ꯔꯥꯁꯤꯗꯣ ꯏꯃꯥꯒꯤ ꯔꯥꯁꯤꯗꯣ ꯀꯩꯅꯥ ꯍꯥꯏꯕ꯭ꯔꯣ ꯑꯧ ꯀꯩꯅꯥꯗꯣ ꯍꯧꯖꯤꯛ ꯄꯥꯈ꯭ꯔꯦꯕ ꯑꯗꯣ ꯄꯩꯁꯥꯗꯤ ꯂꯩꯇꯕ ꯂꯩꯕꯗꯤ ꯀꯥꯟꯅꯗꯧꯕ ꯑꯗ ꯀꯔꯤ ꯂꯩꯗꯣꯏꯅꯣꯅ ꯏꯃꯥꯁꯦ ꯈꯜꯂꯤꯅꯤ ꯏꯃꯥꯁꯨ ꯈꯟꯖꯥꯟꯅꯔꯤꯕ ꯈꯟꯖꯥꯟꯅ ꯂꯩꯔꯝꯃꯕ ꯏꯃꯥ ꯍꯧꯖꯤꯛꯀꯥꯟꯁꯦ ꯏꯃꯥꯁꯦ ꯆꯥꯛ ꯌꯥꯝ ꯆꯥꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯆꯥꯛꯇꯤ ꯌꯥꯝ ꯆꯥꯏ ꯄꯥꯡꯒꯟ ꯌꯥꯝ ꯀꯜꯂꯦꯕ ꯆꯥꯛ ꯌꯥꯝ ꯆꯥꯔꯝꯒꯅꯦꯕ ꯈꯪꯉꯦꯕ ꯄꯥꯡꯒꯟꯕꯨ ꯁꯣꯜꯂꯕ ꯃꯤꯁꯤꯡꯁꯦ ꯆꯥꯛ ꯌꯥꯝ ꯆꯥꯗ꯭ꯔꯕꯅꯤ ꯆꯥꯗꯦ ꯑꯗ ꯄꯥꯡꯒꯟ ꯌꯥꯝ ꯀꯜꯂꯤ ꯏꯃꯥꯁꯤꯅ ꯆꯥꯛ ꯌꯥꯝ ꯆꯥꯔꯝꯅꯤ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯏꯃꯥꯒꯤ ꯀꯩꯅꯥ ꯔꯥꯁꯤꯁꯤꯗ ꯑꯐꯕ ꯈꯔ ꯑꯗꯨꯝ ꯍꯥꯏꯔꯦ ꯑꯗꯣ ꯍꯥꯏꯔꯤꯁꯦ ꯂꯥꯛꯅꯉꯥꯏ ꯃꯔꯝꯁꯦ ꯂꯩꯇꯦꯅ ꯍꯥꯏꯕꯅꯦꯕꯀꯣ ꯏꯃꯥꯒꯤꯁꯦ ꯑꯗꯨ ꯀꯃꯥꯏꯅ ꯇꯧꯔꯒ ꯋꯥꯈꯜ ꯂꯥꯡꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯈꯟꯕ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯐꯪꯕ ꯑꯅꯧꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯒꯅꯤ ꯉꯁꯥꯏꯒꯤ ꯁꯦꯟ ꯐꯪꯕ ꯑꯗꯨꯒ ꯑꯅꯧꯕ ꯄꯣꯠ ꯂꯩꯕ ꯌꯥꯕꯁꯦ ꯇꯣꯈꯥꯏꯅ ꯊꯝꯈ꯭ꯔꯁꯤ ꯉꯁꯤ ꯋꯥꯈꯜ ꯂꯥꯡꯕ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯈꯟꯕꯁꯤꯃ ꯍꯧꯖꯤꯛ ꯈꯟꯕ ꯍꯧꯔꯦꯕ ꯏꯃꯥꯁꯦ ꯀꯗꯥꯏꯗꯅꯣ ꯄꯩꯁꯥ ꯂꯥꯛꯇꯣꯏꯁꯦꯅ ꯈꯟꯕ ꯍꯧꯈ꯭ꯔꯦꯕ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥ ꯂꯥꯛꯇꯣꯏꯅꯣ ꯉꯁꯥꯏꯗꯩ ꯈꯜꯂꯤꯅꯤ ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤꯒ ꯍꯥꯏꯁꯤꯗꯤ ꯉꯁꯤ ꯏꯁꯩ ꯁꯛꯅꯁꯤ ꯂꯩꯀꯣ ꯑꯗꯨꯗ ꯐꯣꯟ ꯇꯧꯔꯛꯀꯦ ꯏꯁꯩ ꯁꯛꯅꯁꯤꯗ ꯇꯧꯔꯛꯇ꯭ꯔꯁꯨ ꯇꯦꯂꯦꯟ ꯍꯟꯒꯤ ꯊꯧꯔꯝꯒꯨꯝꯕꯗꯀꯣ ꯏꯃꯥ ꯑꯁ ꯉꯁꯤꯗꯤ ꯗꯥꯏꯂꯣꯛ ꯐꯖꯕ ꯑꯝꯇ ꯇꯧꯊꯣꯛꯀꯦꯗ ꯍꯦ ꯒꯥꯅꯕꯀꯣ ꯈꯜꯂꯒꯅꯦ ꯅꯨꯃꯤꯗꯥꯡꯗꯗꯤ ꯑꯗꯨꯝ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄ꯭ꯔꯣꯒꯥꯝ ꯂꯩꯕꯅꯤꯅ ꯑꯗꯨꯝ ꯇꯧꯕ ꯑꯗꯨꯝ ꯌꯥꯖꯥꯅꯤ ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤꯒ ꯍꯥꯏꯁꯦ ꯆꯥꯅꯍꯟꯒꯗꯝꯅꯦ ꯑꯣꯖꯥ ꯄꯥꯟꯖꯤꯅ ꯌꯥꯝ ꯀꯣꯛ ꯊꯥꯗꯗꯅ ꯅꯩꯅꯔ ꯍꯣꯠꯂ ꯊꯥꯗꯣꯔꯛꯏꯕꯅꯦ ꯑꯗꯨꯅ ꯆꯥꯅꯍꯟꯒꯗꯧꯅꯦꯕ ꯃꯥꯅꯦ ꯑꯗꯨ ꯏꯆꯥ ꯑꯅꯤ ꯂꯩꯉꯩꯁꯤꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯑꯔꯨꯕ ꯋꯥꯗꯤ ꯂꯨꯗꯧꯕꯨꯗꯤ ꯃꯥꯟꯗꯦ ꯏꯃꯥꯅ ꯍꯥꯏꯗꯣꯔꯛꯄ ꯋꯥꯁꯦ ꯏꯔꯥꯏ ꯂꯥꯏꯕ ꯉꯥꯛꯇ ꯍꯥꯏꯕꯤꯔꯛꯑꯣ ꯏꯃꯥ ꯏꯔꯥꯏ ꯂꯥꯏꯕ ꯄꯣꯠꯅꯤꯗ ꯅꯍꯥꯟ ꯅꯣꯡꯃꯥꯏꯖꯤꯡꯒꯤ ꯑꯍꯟꯒꯤ ꯊꯧꯔꯝꯗ ꯂꯩꯔꯣꯡꯊꯦꯝꯗꯒꯤ ꯑꯩꯒ ꯃꯤꯡ ꯃꯥꯟꯅꯕ ꯑꯃ ꯐꯣꯟ ꯇꯧꯔꯛꯄꯗꯣ ꯏꯆꯥꯅ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯕꯩ ꯋꯥꯅꯤꯗ ꯌꯨꯝꯅꯥꯛꯀ ꯍꯟꯗꯅ
ꯑꯗꯨ ꯍꯥꯏꯒꯦ ꯇꯧꯅꯤ ꯑꯗꯨꯅꯦ ꯑꯩ ꯂꯨꯔꯝꯗꯧ ꯃꯥꯜꯂꯒꯗꯤ ꯑꯩ ꯂꯩꯔꯝꯒꯅꯤ ꯈꯜꯂꯦꯕ ꯑꯗꯨꯝ ꯂꯥꯏꯔꯒꯁꯨ ꯂꯩꯔꯝꯃꯦꯕ ꯏꯃꯥꯖꯥꯃꯤꯅꯤꯗꯤ ꯌꯥꯝ ꯂꯨꯕ ꯋꯥ ꯍꯥꯏꯗꯕꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯌꯦꯕ ꯌꯨꯝꯅꯥꯛꯀ ꯍꯪꯗꯅ ꯇꯧꯕꯗꯣ ꯖꯥꯃꯤꯅꯤꯒꯤ ꯖꯥꯃꯤꯅꯤ ꯉꯥꯛꯇ ꯉꯥꯏꯗ꯭ꯔꯕ ꯑꯩꯈꯣꯏ ꯂꯃꯟꯗꯁꯨ ꯃꯔꯤꯅꯦ ꯂꯩꯔꯤꯁꯦ ꯑꯗꯨ ꯄꯨꯟꯖꯜꯂꯒ ꯃꯔꯨꯞ ꯑꯃ ꯍꯦꯛ ꯍꯧ ꯅꯠꯇ꯭ꯔꯒꯅ ꯖꯥꯃꯤꯅꯤ ꯀꯧꯕꯁꯤꯡꯒꯤ ꯁꯪꯁꯊꯥꯟ ꯑꯃ ꯁꯦꯝꯒꯦꯔꯦ ꯁꯦꯝꯃꯣ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯖꯥꯃꯤꯅꯤ ꯀꯧꯕ ꯃꯤꯈꯩꯒꯤ ꯄꯨꯟꯁꯤꯜꯂꯒ ꯁꯪꯁꯊꯥꯟ ꯑꯃ ꯁꯦꯝꯖꯒꯗꯧꯔꯤ ꯃꯌꯥꯝꯅ ꯂꯥꯛꯄꯤꯌꯨ ꯂꯩꯔꯤꯕ ꯀꯣꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯀꯣꯜ ꯇꯧꯕꯤꯔꯛꯎ ꯀꯥꯟꯅ ꯂꯤꯗꯔ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯕ ꯑꯃ ꯈꯜꯂ ꯚꯣꯠ ꯂꯦꯞꯍꯟꯕ ꯑꯗꯨꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯃꯥ ꯊꯥꯒꯠꯆꯔꯤ ꯉꯥꯏꯍꯥꯛꯁꯨ ꯅꯣꯛꯃꯤꯟꯅꯔꯦ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯛ ꯇꯥꯕꯗ ꯍꯦꯛ ꯑꯩꯈꯣꯏ ꯆꯠꯅ ꯂꯣꯟꯆꯠꯁꯦ ꯈꯪꯗꯕꯁꯤꯡꯅꯗꯤꯀꯣ ꯃꯔꯤꯡ ꯃꯔꯥꯡꯕ ꯍꯦꯛ ꯑꯣꯏꯗꯣꯏꯅꯤꯀꯣ ꯑꯗꯨꯕꯨ ꯑꯍꯥꯟꯕ ꯆꯪꯉꯛꯄ ꯃꯤꯁꯤꯡꯁꯦ ꯀꯩꯅꯣ ꯃꯣꯏꯅ ꯇꯧꯔꯤꯁꯦ ꯀꯥꯏꯅ ꯈꯜꯂꯝꯗꯣꯏꯅꯦ ꯈꯜꯂꯝꯗꯣꯏꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯁꯦꯡꯗꯣꯛꯆꯔꯤꯁꯤꯅꯤ ꯄꯨꯝꯅꯃꯛ ꯑꯗꯨꯒ ꯁꯤ ꯑꯔꯣꯏꯕ ꯀꯣꯂꯔ ꯑꯣꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜꯁꯦ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯅꯤ ꯍꯥꯏꯇꯥꯔꯦꯀꯣ ꯉꯥꯏꯍꯥꯛꯇꯪ ꯃꯌꯥꯝ ꯑꯋꯥ ꯄꯣꯊꯥꯃꯤꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯏꯆꯜ ꯏꯆꯦꯁꯤꯡ ꯏꯕꯨꯡ ꯏꯄ꯭ꯋꯥꯁꯤꯡ ꯉꯥꯏꯍꯥꯛꯇꯪ ꯄꯣꯊꯥꯃꯤꯟꯅꯁꯦꯅ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯔꯦꯗꯤꯑꯣ ꯆꯦꯅꯦꯜ ꯈꯛꯇ ꯅꯠꯇꯦ ꯄ꯭ꯂꯦꯠꯐꯣꯝ 7-9ꯗ ꯑꯩꯈꯣꯏ ꯂꯥꯏꯚ ꯇꯧꯖꯕ ꯆꯦꯅꯦꯜ ꯑꯃꯈꯛꯅꯤ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯃꯀꯣꯛꯇꯒꯤ ꯄꯥꯊꯣꯛꯆꯔꯒꯦ ꯑꯩꯈꯣꯏ ꯁꯤ ꯁꯅꯥꯒꯤꯅꯦ ꯀꯔꯀꯠꯁꯦ ꯃꯪꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯗꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯁꯨ ꯇꯝꯕꯤꯔꯛꯑꯦ ꯑꯗꯨꯁꯨ ꯈꯔ ꯃꯃꯨꯠ ꯇꯥꯅꯀꯣ ꯌꯥꯝ ꯐꯈꯤꯕꯅꯦ ꯀꯔꯀꯠꯁꯦ ꯃꯦꯁ ꯔꯥꯁꯤꯗ ꯈꯟꯕ ꯅꯪꯍꯧꯗꯕ ꯑꯁꯥꯎꯕ ꯑꯀꯟꯕ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕꯅ ꯃꯤꯆꯪ ꯁꯣꯟꯊꯕ ꯊꯦꯡꯅꯔꯒꯅꯤ ꯁꯦꯜ ꯐꯪꯂꯕꯁꯨ ꯆꯠꯀꯅꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯒꯅꯨ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯣꯏ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧ ꯇꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯆꯪꯂꯣꯏ ꯕ꯭ꯔꯤꯁ ꯔꯥꯁꯤꯗ ꯇꯤꯟꯅꯕꯁꯤꯡꯅ ꯑꯔꯊ ꯂꯥꯟꯅ ꯂꯧꯕ ꯇꯣꯈꯥꯏ ꯇꯥꯕ ꯃꯤꯆꯪ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ ꯊꯕꯛ ꯃꯆꯥ ꯃꯆꯥꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯂꯝꯇꯨ ꯆꯠꯄ ꯍꯩꯁꯤꯡꯒꯅꯤ ꯆꯔꯥꯡꯅꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯈꯦꯟꯅꯔꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯗꯦ ꯃꯤꯊꯨꯟ ꯔꯥꯁꯤꯗ ꯑꯔꯨꯕ ꯂꯥꯏꯒꯤ ꯊꯧꯔꯝ ꯀꯔꯃꯒꯤ ꯊꯕꯛ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯆꯠꯅꯅꯕ ꯃꯥꯌꯣꯛꯅꯔꯒꯅꯤ ꯏꯊꯛ ꯊꯣꯡꯕꯁꯤꯡꯅꯗꯤ ꯆꯥꯟꯕꯤꯔꯒꯅꯤ ꯁꯥꯒꯩ ꯌꯦꯡꯊꯤꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯨꯛꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯕꯨꯗꯤ ꯆꯥꯎꯈꯠ ꯐꯛꯆꯤꯜꯂꯒꯅꯤ ꯀꯔꯀꯠ ꯔꯥꯁꯤ ꯈꯨꯗꯣꯡꯆꯥꯕ ꯊꯦꯡꯅꯕ ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯃꯔꯨꯞ ꯃꯐꯝ ꯐꯕ ꯐꯒꯠꯄ ꯆꯥꯡ ꯌꯦꯡꯅꯕꯗ ꯃꯥꯏ ꯄꯥꯛꯄ ꯅꯨꯃꯤꯠꯅꯤ ꯑꯆꯧꯕꯁꯤꯡꯅꯗꯤ ꯆꯥꯟꯕꯤꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯂꯣꯏꯅ ꯐꯔꯦ ꯀꯔꯀꯠ ꯑꯁꯥꯎꯕ ꯈꯟꯅꯅꯤꯡꯕ ꯁꯤꯡꯍ ꯔꯥꯁꯤꯗ ꯋꯥꯔꯧꯕ ꯂꯣꯏꯅꯔꯒꯅꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯒꯅꯤ ꯁꯦꯜ ꯆꯠꯂꯒꯅꯤ ꯁꯥꯒꯩꯅ ꯇꯤꯟꯅꯕꯁꯤꯡꯅ ꯌꯦꯡꯊꯤꯒꯅꯤ ꯃꯤꯒꯤ ꯃꯇꯦꯡ ꯄꯥꯡꯂꯨꯒꯅꯨ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯔꯧꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯋꯥꯈꯜ ꯐꯛꯆꯤꯟꯒꯅꯤ ꯀꯟꯌꯥ ꯔꯥꯁꯤ ꯋꯥꯈꯜ ꯂꯥꯡꯕ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃ ꯈꯟꯕ ꯅꯨꯃꯤꯠꯅꯤ ꯁꯦꯜ ꯐꯪꯕ ꯑꯅꯧꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯄꯥꯡꯊꯣꯛꯅꯤꯡꯕ ꯄꯥꯡꯊꯣꯛꯄ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏna ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ ꯇꯨꯂꯥ ꯔꯥꯁꯤ ꯋꯥꯔꯧꯕ ꯈꯠꯅꯅꯤꯡꯕ ꯂꯩꯔꯒꯅꯤ ꯑꯁꯥꯎꯕꯅ ꯃꯥꯡꯖꯒꯅꯤ ꯁꯦꯜ ꯆꯠꯄ ꯄꯥꯝꯗꯕ ꯊꯦꯡꯅꯕ ꯌꯦꯠꯁꯤꯟꯕ ꯍꯦꯟꯒꯠꯄ ꯅꯨꯃꯤꯠꯅꯤ ꯊꯕꯛ ꯃꯆꯥ ꯃꯆꯥꯗꯤ ꯄꯥꯡꯊꯣꯛꯂꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯠ ꯈꯦꯟꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯕꯨꯗꯤ ꯐꯛꯆꯤꯜꯂꯒꯅꯤ ꯕ꯭ꯔꯤꯁꯤꯛ ꯔꯥꯁꯤꯗ ꯍꯤꯔꯝ ꯑꯌꯥꯝꯕ ꯃꯥꯏ ꯄꯥꯛꯄ ꯁꯦꯜ ꯑꯆꯧꯕ ꯐꯪꯕ ꯃꯃꯜ ꯌꯥꯝꯕ ꯄꯣꯠ ꯂꯩꯕ ꯌꯥꯕ ꯑꯔꯥꯞꯄ ꯆꯠꯄ ꯃꯤ ꯇꯤꯟꯅꯕꯗ ꯀꯥꯟꯅꯕ ꯐꯪꯕ ꯅꯨꯃꯤꯠꯅꯤ ꯏꯃꯨꯡꯗ ꯏꯪꯅ ꯂꯩꯔꯒꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯅꯨꯡꯁꯤꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯣꯏꯅ ꯂꯧꯁꯤꯡ ꯍꯦꯟꯒꯠꯂꯒꯅꯤ ꯙꯅꯨꯔꯥꯁꯤ ꯑꯁꯣꯛ ꯑꯄꯟ ꯊꯦꯡꯅꯕ ꯈꯠꯅꯕ ꯑꯁꯥꯎꯕ ꯅꯨꯃꯤꯠꯅꯤ ꯒꯥꯔꯤ ꯇꯞꯅ ꯊꯧꯒꯅꯤ ꯆꯪꯖꯔꯛꯄ ꯀꯟꯈꯠꯂꯨꯒꯅꯨ ꯏꯃꯨꯡꯗ ꯁꯥꯟꯇꯤ ꯂꯩꯇꯕ ꯅꯨꯃꯤꯠꯅꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤꯁꯤꯡꯒꯤ ꯑꯣꯏꯅ ꯃꯨꯛꯅꯒꯅꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯑꯣꯏꯅ ꯍꯣꯠꯅꯅꯤꯡꯒꯅꯤ